ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯃꯣꯃꯣꯒ ꯌꯦꯔꯨꯝꯒꯅꯦ ꯑꯗꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯅꯍꯥꯟꯃꯨꯛ ꯃꯣꯃꯣ ꯆꯥꯔꯛꯑꯣꯅ ꯍꯥꯏꯔꯒ ꯂꯨꯄꯥ 100 ꯊꯥꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯀꯨꯏꯔꯦ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯆꯥꯔꯛꯑꯒꯦ ꯃꯣꯃꯣ ꯄꯥꯝꯕ ꯃꯌꯥꯝ ꯆꯥꯔꯛꯑꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯉꯁꯤ ꯆꯦꯂꯦꯟꯖꯅꯤꯀꯣ ꯂꯣꯏꯅ ꯆꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯆꯥꯔꯛꯑꯒꯦ ꯍꯧꯔꯛꯑꯒꯦ ꯁꯣꯁ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯑꯅꯤ ꯅꯝꯁꯤꯜꯂꯒꯦ ꯆꯤꯂꯤ ꯁꯣꯁ ꯁꯥꯗꯣꯏꯅꯦ ꯏꯃꯥ hauwe ꯁꯣꯁꯀ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯤꯅꯦ ꯂꯣꯛ ꯊꯨꯡꯕꯅꯤꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯗꯣꯔꯦ ꯑꯍꯤꯡꯗ ꯆꯥꯛ ꯂꯥꯝꯕ ꯃꯌꯥꯝꯒꯤꯗꯃꯛ ꯆꯥꯕꯅꯦ ꯑꯍꯤꯡ ꯍꯧꯒꯠꯂꯒ ꯃꯨꯛꯕꯥꯡ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯁꯤ ꯁꯣꯁꯁꯤ ꯍꯥꯎꯋꯦ ꯃꯌꯥꯝꯁꯤ ꯌꯦꯔꯨꯝꯁꯤꯒꯅꯦ ꯇꯣꯃꯦꯇꯣ ꯁꯣꯁꯁꯤꯒ ꯌꯥꯝ ꯍꯥꯎꯕ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯑꯇꯥꯎꯕ ꯑꯣꯏꯕꯒꯤ ꯃꯍꯥꯎ ꯃꯥꯜꯂꯦꯕ hào 예름 그래서 많이 더워 소스가 다 있다고 해봐
ꯑꯩ ꯆꯥꯈ꯭ꯔꯕ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯖꯨꯁꯁꯦ ꯂꯣꯛꯁꯨ ꯌꯥꯝ ꯊꯨꯡꯉꯦ ꯑꯩꯅ ꯊꯛꯏꯁꯦ ꯍꯥꯎꯋꯦ ꯌꯥꯝꯅ ꯑꯩꯒꯤ ꯃꯣꯃꯣꯁꯦ ꯆꯤꯛꯀꯟꯒ ꯀꯩꯅꯣꯒꯅꯦ ꯕꯦꯁꯀꯅꯦ ꯕꯦꯁꯁꯨ ꯌꯥꯎꯈꯤꯕꯅꯦ ꯀꯔꯝꯕꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯃꯍꯥꯎꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯆꯥꯔꯗꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯒꯤ ꯃꯣꯃꯣꯁꯦ ꯌꯨꯝꯒꯤ ꯃꯣꯃꯣꯅꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯎꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯌꯨꯝꯒꯤ ꯃꯣꯃꯣꯗꯤ ꯌꯥꯝ ꯍꯥꯎꯕꯅꯦ ꯅꯦꯄꯥꯂꯤꯒꯤ ꯅꯨꯄꯤꯗꯒꯤ ꯂꯩꯔꯛꯏꯅꯦ ꯁꯤꯒꯤ ꯃꯣꯃꯣꯁꯦ ꯅꯦꯄꯥꯂꯤꯅ ꯇꯧꯕꯅꯦ ꯃꯣꯏ ꯈꯥꯁꯤꯒꯤ ꯃꯣꯃꯣꯗꯤ ꯑꯁ ꯑꯩ ꯆꯥꯅꯤꯡꯗꯦꯕ ꯊꯨꯝꯃꯦꯕ ꯃꯣꯃꯣꯕꯨ ꯊꯨꯝꯍꯜꯂꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯃꯣꯃꯣꯁꯦ ꯌꯥꯝꯈꯤꯕꯅꯤꯀꯣ ꯑꯩꯅ ꯆꯦꯂꯦꯟꯖ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯂꯣꯏ ꯆꯥ ꯉꯝꯕ꯭ꯔꯥꯅ ꯉꯝꯗꯤ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯩꯅ ꯍꯦꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯍꯧꯕꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯀꯩꯁꯨ ꯅꯠꯇꯕꯗꯀꯣ ꯀꯩꯁꯨ ꯂꯩꯖꯗꯕ ꯑꯩꯅꯒ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔ ꯃꯌꯥꯝ ꯌꯦꯡꯕꯤꯕꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯃꯛ ꯎꯕꯤꯔꯒ ꯐꯕ ꯈꯛꯇ ꯑꯣꯏꯖꯅꯣ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯩ ꯏꯃꯥꯟꯅꯕꯤꯅꯁꯨ ꯆꯥꯎ ꯍꯥꯏꯕꯅꯦꯕ ꯁꯤ ꯃꯣꯃꯣꯁꯦ ꯀꯨꯏꯔꯕꯅꯦ ꯑꯩ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯖꯅꯣ ꯑꯗꯒꯤ ꯃꯌꯥꯝ ꯑꯩꯅ ꯉꯝꯃꯀꯥꯟꯗꯁꯨ ꯃꯌꯥꯝ ꯑꯩ ꯁꯣꯏꯗꯅ ꯀꯩꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅꯁꯨ ꯑꯁꯦꯡꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯥꯔꯣ ꯍꯥꯏꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯂꯣꯏꯁꯜꯂꯒꯦ